पाक्सिदे ओइपमर ओइप पाउ खरा अपडेट तौजरी हंगतना येंगलोबदा बन ब्लॉकेट की मनिंग तंबा स्टेट अम ओइरे मिसी मिना हंधारे लैंडस्लाइड द मियो हुंपुगा मथोइ सीखी लंबी की एक्सीडेंट खक्ता द मियो यांगै का तेरे की मथक द सीखी कुमजा लिसिंग अनि कुनगा निथोइ लोइख्रे सही असिदा थोकिबा थौदोक वाथोक सिंगे मरमदा पाउसे असिदा फोंखिबा पाउसिंग हंगना येंगलोबदा खुलाई फाइबल अलहौबसिंगना सही खुदिंगी कौबा बन नतना पुन येंगबदा मणिपुर बन ब्लॉकेट की मनिंग तंबा स्टेट अम ओइख्रे मणिपुर की पुआरी द कांगोम रोइदब थौदोक अमा ओइना नोने डिस्ट्रिक्ट की मरांगसिंग द सही असिगी जुन कुंथ्रा द तामथिरबा लैंडस्लाइड अमा थोकदुना मियो हुंपुगा मथोइ की पुंसी मांगकी सही असि ममांग सही सिंगा मानदब मौ अमदा लंबी की एक्सीडेंट थोकपगी जांग यामना वांगखि लंबी की एक्सीडेंट खक्ता मियो यांखै ग तेरे की मथक द सीखि मियो चनी की मथक द सोखि अतोप पामदब थौदोक कया मसो स्टेट असिदा थोखि पामदब थौदोक सिंग अमसुंग लंबी की एक्सीडेंट की थौदोक सिंग द पुन्ना मियो चामग हुंपुगा मरी लैखिदे खुलाई पाइबल अलौब सिंग सिक्योरिटी फोर्स सिंग खुथोंगनबगी थौदोक ममंग सही सिंग द थोखिबगुम हंदकी सही असिदासु खरादे अदुम थोखि अदुब चांग यामना नेमबम मरमना लॉ एंड ऑर्डर की फिबम निंगथिना फगले हाइबा तोंगान तोंगानबा डेटा सिंग दो ले अदुब मीगी युमदा नत्रगना दुकान सिंग द बॉम्ब पोखाइनबा अमसुंग बॉम्ब थमलंबगी थौदोकती खरा अदुम थोकपा थेंगनाई सही अस्ते मणिपुर थोकिबा तोंगान तोंगानबा थौदोक वाथोक अमदी लंबी की एक्सीडेंट सिंग अदुगी मनुंगदा हौकिबा जनवरी 5 दा थौबान डिस्ट्रिक्ट की लिलोंग पुलिस स्टेशन द कोनबा लिलोंग उसोइपोकपी संगोम संगी इम्फाल मोरे लंबी के ताइनबा चिंखोंगदा सकंगदबसिना प्लान तौरंबा ओरमगनी सिंगनबा मतिक मय तैरबा बॉम्ब अमा पोखाइबदा तारागा तरुक सुबा साम राइफल्स की पार्सन अमा सिगे जनवरी 5 वांगोय पुलिस स्टेशन की मनुंग चनबा समरो मसू सिनेमा हॉल मनाक्ता नुबिदाम पुंग तारारोम तारकपदा सकंगदबा मियोय अमना नौवै कापसिलंबदगे मियोय अमा सिगे मथंगी नुमित जनवरी 10 दा वांगोय पुलिस स्टेशन असिमकी समरो अवांग लेगाइदा सकंगदबसिना नौवै कापसिलंबदगे स्पेशल कमांडो यूनिट दा हबिलदार ओइना अटैच तौबा अमा यावना मियोय अनि सिगे जनवरी 10 गा मथोइदा नोने पुलिस स्टेशन की मनुंग चनबा अवांगखुल अमसुंग वरंगखुल अनिगी लोनबदा मसक खंगदबा मियोय खराना नुंगबादगे मियोय अमा सकंगदबसिना नौमैना कापतना हालामखि जनवरी 16 दसु इंडियन आर्मी अमदी म्यांमार आर्मी की अकनबा खुटपु अमना पीएलए की केमदा लंदाबदा म्यांमार आर्मी अमा अमसुंग केडर अनि सिगे जनवरी 10 गा मरीदा थवाल पुलिस स्टेशन ना कोनबा वांगजिंग कोदोमपोपी मनाक नेशनल हाईवे तुदा मसक खंगदबा गाड़ी न थोंलंबदा एक्टिवा थौबा मियोय अमा सिगे जनवरी 18 अंड्रो पीएस न कोनबा यारवोक संगमदबी मथक सागोल लौ लंपाक्ता मसानुपाना अपोकपा मपा उतुपना थोमदन हाटखि जनवरी 19 दसु बिष्णुपुर अमदी माई इम्फाल दा तोंगान तोंगान बा एक्सीडेंट मियोय अहुम लैखिदे अमसो जनवरी 19 दा लंबी की एक्सीडेंट इम्फाल वेस्ट की सीजीएम ओरंबा मियोय अमसो लैखिदे मार्च दा लंबी की एक्सीडेंट जाउना तोंगान तोंगान बा थौदोक सिंग दा पुन्ना मियोय तरुक सिखि एप्रिल थादसु तोंगान तोंगान बा मफम दा थोकबा एक्सीडेंट दा पुन्ना मियोय तरुक सिखि मे अनि दा सना साबा मियोय अमा पुलिस कस्टडी दा सिखि लोइना मे मरी दना सही अनि खक्ता ngairiba मसानुपा बो अपोकपना थांगना थिन्दुन हाटखि मे मपन दा टेक्नोफोन डिस्ट्रिक्ट की मनुंग चनबा कोंखम विलेज मपादा पैकेज ड्रिंकिंग वाटर पुबा गाड़ी अमा एक्सीडेंट थोकपदा मियोय अमा सिखि मे तारागा निथोय अमसुंग तारागा मंगादा सेनापति डिस्ट्रिक्ट की माखान अमसुंग चाकुमाई खोलगी मरक्ता चेलिबा लिख्रो तुरेल मथक्ता सारिबा लिख्रो थोंगता तुना टाटा अनि तसिनबदा ड्राइवर अनि अमसुंग हैंडीमैन अनि सिखि जुम थादा नंबोल पीएस न कोनबा तिदिम लंबी लैमखोंग फाइडिंगा लंबी अमसुंग तोंगान तोंगानबा मफम दा एक्सटेंड दा मियोय मंगा सिखि लोइनना उतलौ सनुरा हाइबी मखोंग दा लेबा डी एरेक्शन सेंटर दा लेबा इनमेट अमा तामथिना फुबदगी सिखि जुन थादसु मरांग सिंगी लैंडस्लाइड चाउना तोंगान तोंगानबा एक्सीडेंट अमदी थौदोक वाथोक सिंग दा पुन्ना मियोय हुंफुगा तरुक सिखि जुलाई थादसु इम्फाल की फ्लाईओवर ब्रिज दगी ताबा यावना तोंगान तोंगानबा थौदोक सिंग दा मियोय तरुक सिखि एक्सीडेंट अमदी तोंगान तोंगानबा थौदोक सिंग दा अगस्त दा मियोय मरी सेप्टेम्बर थादा मियोय 10 गा माथोय अक्टोबर दा मियोय मरी नवंबर दा मियोय 10 गा मरी अमसुंग डिसेंबर दा खाउफुम लंबी दा स्कूल बस एक्सीडेंट थोकबदा महिरोय यावना मियोय माफन सिखि बगल लोइना था असिद पुन्ना मियोय 10 गा मंगा सिखे अमरोम द खुलाई बाइबल अलौब सिंगना सही खुदिंगी कौबगुम सही असिदसु तोंगान तोंगान बा नमित तरुक बन कौखे मसिगी मथक्ता तोंगान तोंगान बा लेकाई की मफम सिंदा लनाई मियोय सिंना तोंगान तोंगान बा डिमांड सिंग तौरदुना बन कौबदी लैके अदबक बन अदु मियामना मफुंग फाना सवत खिदबना मरम ओरगा मफुंग फाबा बंदी ओइखिदे
Maragasida anauba sahigi yaifa paujel pirakle. Anauba sahi lising ani kunga humdoina lakpada Manipuri Governor La Ganesan amasung Chief Minister N Biren Jano Luchingba Gyanam Yamda yaifa paujel pirakle. Anauba sahi haubaga mari ainana Governor La Ganesan na Manipuri miyamda piba paujel da hai. Anauba sahi hauba nabit aibasi anauba firep laubani kumza lising ani kunga humdoina lakpada aihoi punamak puna firep laumina duna lakadoriba. Sahi asida Manipur gi mapong kudimakta ingtha tap thaba masong proof kanglop singi marakta nungsi sana bagi lipun ama saga nana ba phirep lauminarasi miam da piba yaifa paujel gi warol da Chief Minister nongthoma beren hai anoba sahi lising ani kun ga humdoina lakpada Manipur miam da yaifa paujel pijari kumja lising ani kun ga ni thoi asi Manipur gi wenadi yamna chaukut pa amasong mai pak pa kya na thalaba sahi ama waiki state asida haksel mai masin lambi thong startup amasung sports na singba sector singda project kaya paikat ki laigang na miyam gi nungai pa punsi mahing amadal hen na ba Manipur laigang na amusement park often gym amasung kangla nongpuk topan semgat ki sahi ani gi matung da Manipur Sangai Festival 2022 Sangai Ethnic Park Sangkawa yauna state ki tongan ba mafam singda mai pang na bang thoki yam na mai pak ba amadi kumja lising ani kun gani thoi da laigang na changsili ba war on drugs campaign da tongan ba furup sing na sawat baga loinana public administration da thajaba helakle leibagas na yumbu oidana pangthok kadoriba G20 summit asida kumza lising ani kulga humdogi February thada Manipur na yumbu oidana summit asi Imphal da su pangthok kadori masida yugi laijariba potential sing asi unanapa kudong chabat lawbaga loinana sakot lambida manglomda sangsilakle kumza lising ani kulga humdoina lakpada Manipur miyam na laigak asida Sagot pitu na Manipur po malem gi thakta sangdam na yaba lam koiba singi lam thongpam ohen baga loinana isana irom dam lepsaba ngaman bada mateng pangbiu anoba sahi asina lakpada miyam gi punsida nungaiwa ingda tapthaba amasung sagot pa purakpo werasunu haike anoba sahi na lakpada Manipur Legislative Assembly gi Speaker TS Sadavardana miyamda yaifa paujel piradun hai kumja lising ani kun gani thoi asi ngasigi puari oikragani amasung kumja lising ani kun ga humdoina lakpada lamdam asigi miyam gi punsida nungai yaifa ba sakut pa mai pakpa punsi marel ama purakpo werasunu Textile Commerce and Industries Minister Namsa Kebian Hai anoba sahi na lakpada miyam na taram na okpaga loinana lamdam asida laiminari ba furu kudimak silinaw oibagi mari hena sa sinhanba werasunu amasung furu masen nungsi sana ba purakpo werasunu hana sumakata ke Health Minister Dr. Sapam Ranjan Nahai anoba sahi haibasi ingtha tapthaba amasung chakot pa khunai ama ohena bagi lambida anoba firep lauba amasung madugi wakalon sandok na bagi mata maduni anoba sahi na lakpada miyam nungsi chana na harau tem na laiminaba purakpo oirasano Education Minister TS Basanta Kumar Nahai anoba sahi na lakpada state asida ingtha tapthaba nungaiwa haksang fana amasung chakot pa purakpo oirasano haike Mauda masung Rural Development Minister Y Kemchan na anoba sahi gi yaifa paujel piraduna Manipur miyam amasung singjambai esiki miyam da yaifa paujel piri haire Manipur Pradesh Congress Committee gi President Kaisam Marcus Chandrana nauwa sahi kumja lising ani kun ga humdoina lakpada lamdam asigi miyam na harau temna mafugi mafam da thauni jaduna ingtappa hiram kudimakta chawkatpa lamdam mama pinabiba oirasano ariba sahi lising ani kun gani thoina chatkebada lamdam asidagi awa ana kudimak pokhiba oirasano loinana aikoi kudimak nungsi sanaba sinan inaw oibagi mari hena sasinhanba saukhatpa nungai yaifaba lamdam ama purakpa oirasano haike makatarakba atopa pauda Imphal East ki DC lambi street lamp thandabana nupi angangsing satba kinare Laisram Kamal Jet Imphal East district ki khwaidagi maru oiba lambi ama oiriba Porompat DC lambi asida leiriba street lamp amata yakidabana numidangi matamda nupi angangsing satba kinare Imphal Mayurda laibata natana Imphal East District ki administration haporiba mapamasik street lamp sing asi aukiba sahi nipan mapan rongi mamangdagi hauna yakidabadagi adumak mamduna leirakibani marak dambari leinaba authority singna siamnaba honaramlabasu matam chana maintenance tawbidaba maramna ayamba matam dalambi asi adumak mamduna leire Zenems crossing dagi Imphal East DC phawagi yamna maru oiba lambi matigasi mai thandabada natna koilas tingthina thadabadagi yamna hiana phataba lambi amasu adumak oiduna lakhibani Hariba mapam asi Manipur lengaki Consumer Affairs Board and Public Distribution amasung Public Health and Engineering Department ki Minister su oriba Also Sindro ki Khurai Assembly Constituency na konba mafam su oribani
ꯄꯥꯎꯁꯦ ꯑꯁꯤꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤ ꯁꯤ ꯀꯝꯄ꯭ꯂꯦꯛꯁ, SDC ꯑꯣꯐꯤꯁ, ꯖꯣꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯑꯣꯐꯤꯁ, ꯄꯣꯔꯣꯝꯄꯥꯠ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ, ꯇ꯭ꯔꯦꯖꯔꯤ ꯑꯣꯐꯤस, पुलिस स्टेशन, एग्रीकल्चर ऑफिसनचिंबा ऑफिस क्या मरुम लैदुना एडमिनिस्ट्रेशन हब ओइदुना लंबी असिगी नाकेत लैरे। नमिदांगी मतमदा असत अवोक्सिंग खुदोंग चाना भाईदुना लेगांग स्ट्रीट लैम्प क्या लंबी की नाकेत थांदुना थंबीरिबने। अदु भारीबा पोरंपा डीसी लंबी असिगी पुंगमम ममदुना लैरे। लंबी असिदा सुपनदगी स्ट्रीट लैम्प अनि खक nganदुना लैरी। ngaleba लैम्प अनि अदुदी जेनेंस्की नौना चलाइदुन लैरिबा ऑक्सीजन पान की ममांगदा अमा अदुगा डीसी ऑफिस कॉम्प्लेक्स की ममांगदा अमा खगासिने। सांग्रब लंबी स्ट्रीट लैम्प अनि खक nganबा हाइबसि लेगागमरी मरी लेनबा डिपार्टमेंट सिना यंगसिंदबगी ममी चाउना तारिबसि यामना इकाइनिंगाइने। मापु पांडबा अमगा पांखा कोइरे हाइबदा हाइमनबा थोकलोइ हाना सुमखाताना फोंदोरकले। लंबी स्ट्रीट लैम्प दी युंगदुना लैरी अदुबो मैदी अमता nganद्रे। हौजिक अयांगपलीगी लंबी पोरंपा ट्रैफिक पॉइंट दगी हौदुना वाटर सप्लाई ममांग फावदा सुमनदगी स्ट्रीट लैम्प अनि खक्तमक nganदुना लैरी। मसिना अयु अगनबदा वॉकिंग चटबा हलमन अमदि नुपि अंगांगसिंग चटपदा खुदोंग चादबा कया मायोकनै हानसु फोंदोरखे। लोइनना हंदे इकुइ कुइद्रिबगी ममांगदा लंबी असिदा मियोइ अनि एक्सीडेंट थोपदा लैखिदे हाइरे। ओइरग्लिबा फिबम असिदा लंबी असि नाकेट लैरिबा क्लब मपांगल कन्न लैदुना यूनिटी लैबा मथौ ताइ। मसा मसागी थबक खक सनरगा लैफम थोकपा लैनबा कया असिनसु फिबम असि ओइरग्लिबने। अदब पुनमक असिगी रेस्पॉन्सिबिलिटी कनाना पुगदौरिबनो लोइनना इम्फाल ईस्ट डीसी मसा फॉरवर्ड लंबी असिदा नुक्तिगी चथोक चसिन तौरिबने। असिदसु नतना लेगाकी एम्प्लॉई कयासु चलिबने। ओइरग्लिबा लंबीगी फिबम असि लेगाकना लेगाकता खक ताइनबा यारोय मियामगी अचौबा थौदांग लै। अदो मोइनमक लेगाक मियामगा लैनरिबा मरि असि अदुकी मदिक फद्रे। मसि लेगाकी असोइबनी मियामगा अमदि लेगाक अफबा मरि थमलबददा कुनाइ अमगी चौकटपा खुमांग चौसिनहनबा ngamgadौरिबनी हाइना पाउसे असिदा फोंदोरकले। लोइनना निंगथम थागी मतम ओइबना लाइसेन थासिलकबा कया असि यंगलग लंबी असिगे स्ट्रीट लैम्प अथोबा मतमदा सेम्बियु हाइना लेगाकी पुंगनिंग सिंगचिलगले। सर्वज्ञ स्कामद चेनबा चीफ इंजीनियर पो शांति कुमार की सर्विस एक्सटेंशन कैबिनेट सही सांगदोखिबदु हाई कोर्ट स्टे तौखरे। प्राइम मिनिस्टर नरेंद्र मोदी की मियक मखादा अखनना बिलो प्रॉपर्टी लाइन की मखादा यामना वाना हिंगलिबा मणिपुर की मियामदा खुदोंगचाबा पीननबा थादारखिबा सर्वज्ञ स्कीम की लुपा करोड़ 139 की सेंफम थबक सुंगसु सुदन लौथोखिबदा चेनबा चीफ इंजीनियर हिजम शांति कुमार की सर्विस मतम लोइरबसु मणिपुर गवर्नमेंट सही सांगदोखिबा अदु सर्विस रूल वायोलेट तौरम थेंगनबदगी मणिपुर हाई कोर्ट ना इंटरिम स्टे तौखरे। बोर्ड डिपार्टमेंट के चीफ इंजीनियर शांति कुमार की सर्विस मतम असि चलिबा सही 2022 की डिसेंबर 19 ngasi numit asida retirement tawragadabani adobo manipur government haukiba 2022 की अक्टोबर 3 da manipur ge गवर्नर की मिंग थोकिबा ऑर्डर अमदा शांति कुमार की सर्विस मतम असि 2022 की जनवरी अमदगी डिसेंबर 19 फावबा सही सांगदोकली है मणिपुर सरकार की डिप्यूटी सेक्रेटरी DP आसेम रंगिना जानुना ऑफिसर ऑर्डर थोकना सर्विस एक्सटेंशन तौखे। मणिपुर गवर्नमेंट थोकिबा ऑर्डर अदुदा चीफ इंजीनियर पो ओइबत नतना MSPCL MSPDCL की एग्जीक्यूटिव डायरेक्टर टेक्निकल सु ओइगदबनी हाबगे वफम अमसु पल्ले। मणिपुर गवर्नमेंट चीफ इंजीनियर शांति कुमार की सर्विस सही एक्शन तौकिबा अदुगी मयोक्ता कैसामपत मुतम लेकाइदगी एन जासोबंता सिंह सही 29 अमसोंग नागामपन सुंखाप लेरक्तगी S प्रियांदा सही 29 अनिना हाई कोर्ट ऑफ मणिपुर दा अरिट पिटिशन C नंबर 1096 ऑफ 2022 ओइना फाइल तौके। रिट पिटिशन अदुगी हियरिंग हाई कोर्ट ऑफ मणिपुर की जस्टिस MB मुराली धरन की बेंचना चथबा हौके। बेंच असिना केस असिगे फाइनल हियरिंग चथबा मतमदा पेटिशनर ओरिबा जासोबंता अमसोंग प्रियांदा की मैगैदा एडवोकेट A गोलिन रिप्रेजेंट तौके। रेस्पोंडेंट ओइबा स्टेट गवर्नमेंट के गवर्नमेंट एडवोकेट न्योरंजन सनासमना रिप्रेजेंट तौके। बेंच असिना नकल अनिमगी सबमिशन अमसुंग मेटेरियल ऑन रेकॉर्ड लेबा पुनमकी यंगलब मतुंग मणिपुर गवर्नमेंट शांति कुमार की फेवर दा सर्विस एक्सटेंशन तौखिबदो मणिपुर सर्विस रूल की मतुंगिना वायोलेट तौरे। मरमदुना मणिपुर गवर्नमेंट की डिप्यूटी सेक्रेटरी DP आसेम रंगिना जानुना थोकिबा शांति कुमार की सर्विस एक्सटेंशन अदु चनबा यारोय अन बेंच असिना इंटरिम स्टे तौखे।
Sahi Taragahumdoi Kaktangari Mahiroi Amabu Puraga Lord Kiba Oza Kennedy Padrabadi Akan Bakongjang Sangsilagani JSA Sahi Taragahumdoi Kaktangari Mahiroi Nupimasa Amabu Moitem Tokdana Pukraga Lotuna Lairiba Oza Toksom Kennedy Lakriba January Ani Fawagi Manunda Faraga Ain Giwebat Dandi Pidrabadi Lamda Masigi Nupi Lop Mahiroi Lop CSO Amasung Club Organization Singa Kosam Naraga Akan Bakongjang Sangsilagani Aina JSC Co-Convener MD Sarif Khan ngasi Thawban District ki manung chana leiba Hailabuki Lampak da miyam gi waipa mipam ama pangthoklaba madong pawmi singa unaba amada phangdokre Mahna makhata na phangdokibada Hailabuk dagi class 8 khakta tamdibi sumna dagi chahi 13 khakta ngaribi nupi masa ama Khangapok Park 1 da leiba Elite Coaching Center ki founder su oiriba Khangapok lamdai pung dagi nupi angang leiraba Toksom Kennedy apok pumhindro na moithem tawraga pukhraga ngasi phawba mafam khangda leiriba ase laibak thibani Hiramasi ki matangda tha asigi taraga tarukta Thawbal Women Police tasu aiba report ama pisinduna mala leiraba Oza Kennedy Fabiu abege wafam thamgrabani loinana SP Thawbal tasu wari sanaduna thawang tawraga leiro phaba satlagani haramlaga hojikna amuk state ki wangbada leikre phaba ngamlaroi harakpasi lamdamasigi home department gi oina yamna ikainingani JSC amasung miyam gi afam basi manipur lenga ke siam amasung mari leina basina athobada pibiyo DS Kennedy asi oza amuk oibagi moral jawda patana tananapi angang leiraba masa maki mairoi amapo namja namthekna biba oza amadi mairoi ani gi fajakraba mari ado masak thialiba miyo asi lenga na athoba matamda faraba ain gi oiba cherak pibiyo Thiba khangna leiriba mairoi napi masa asi lakadoriba pungnifu gani fan gi manung haibadi January ani fawgi manungda sarkarna puthokta patarabadi akanba khongjang kya sangsilagani Lamdamasida leiriba CSO Mairoi Lupsing Club Organization amasung mara paibi khudimak asu wathoga siga mari lenana January amda Helobok ground da JSC na makata khongjang gi matangda mifam pangtokna khanna nainaga doriba asida saruk yabiyo asigaba mathong sadaba oza sabasing asina Mairoi singbo makata na mahan bagi thabak asidagi kalhauduna oza amasung Mairoi ani gi fajakraba mari ado tongkoina thaminasi aige makata rakwa atopa pauda I Care Center mai chakpadagi mathai mana usire Gujarat ki Ahmedabad ta ngasi ayu I Care Center ma khangauta mai chalakpagi thodokta center to the caretaker cum security guard oina thabak tawba matai manau laikhidre ana mari leinaba officers na phangdorakle Divisional Fair Officer Om Zadejana phangdokhibagi matungina matai manau adu I Care Center adugi ground floor da leiba staircase manakta sina leiramba thengna khibane baisakraba building adugi makha thangba sarukta I Care Center adu leibane Maisa lakiba adu da pai thorakiba maikuna maram oraga sorhonba ngamdabadagi matai manau adu sikiba oramgani hanasu thajanari I Care Center adu nongthelgi matam khakta da salaibani center asida treatment gi tabak miyoi amata admit tawba leite I Care Center si ngase yopung mapan ma minute jangkai tabata mai chakle haidon fire department da pau pirakibani kudak da fire tender adu mafam adu da sangsin da mai mutan ana bahona ki mai adu mafung phana mutat pada minute ni furam sangki haire Gari accident da matai manau sire sahi ahungi masanopi hingaure Mumbai dagi Sridi da leiba Temple Town da gari masa tongduna lakiba matai manau lambi gi leibak thiba thodok amada leikanaba ngamdana sigre adomana mak makoi ga lakmina kiba sahi omrom surabi masanopi di leibak phabadagi hingaure hana police ki maike dagi phangdorakle matai manau amadi makoi gi masanopi gari masa da tongduna saibaba khurumna bagi damak lakibani makoina EFI village sarokpa matamda khongjen jangna thorokiba container truck amana thomjilakpadagi matai manau sikibani haire nakalamorom dasu driver attack torokpadagi Gujarat bus na SUV da thongaipada myoi mapan sekre kunga mapan sokre Gujarat ki Navsari district da ngasi thangjage yukta bus ama amasong SUV car amaga akibagi masak phangna thongkaina bagi tawdok amada myoi mapan sikre amasong kun mapan sokre Surat dagi Pramukh Swami Maharaj Sadabadi Mahotsav thoram gi halakpa mi pikthanna yawba bus amagi driver ado heart attack ama tawrakiba amasong gari adu thawba ngamkidabadagi Navsari National Highway number 49 na Toyota Fortuner car amada thongai ke laikanana bagida driver adu hostel amada pokre amasong mafam atu da maksi kre sports utility vehicle SUV adu da tonglakiba myoi mapan gi manung da nifan sekre adu ka bus adu da tonglakiba myoi mapan myoi kunga mapan soki asokpa taraga matoi private hostel amada pokhat kre luxury bus adu Surat tagi Balsad tamna lakibani Prime Minister Narendra Modi na awawa phongdokre amasong khudongthiba taraba myoising adugi damak compensation lauthokre Navsari da thokiba khudongthiba adugi maramdagi punsi sing mangkiba aduna ayakpa thamoi sogalle
awaba tahawraba imuk manungsing adugidamak ayangna lepli asokpasing atu matam thuna pagalaknaba ayangna sa tawri laigidrabasing imuk manungsingda khwaidagi naknaba miyosingda Prime Minister NRF dagi lupa lakh anigi ex gracia piragani asokpasing adu dasu lupa lising mga piragani hanamak na tweet tawki kumza lising ani kungahumdoi lakpada prediction anoba laisat amati solar tsunami ki saitheng chawna alien na landarak pa yai handak da Qatar pangthokiba football world cup ki final match France amadi Argentina hariba lebak ani isigi marakda sanagani ana prediction tawkiba aseng bamaksu wafam asi sada chama chongkiba modern Nostradamus haragasu khangnariba malem sinba thungna maming lerba Brazil gi laifau fawfang ngamliba Edos Sailongi prediction gi matungina anoba sahi kumza lising ani kungahumdoi gi oina akibagi masak oiraba prediction kaya amasu pire modern Nostradamus Disan the modern Nostradamus haina khangnariba Edos Sailona pikiba prediction gi matungina sahi asida anoba laisit ama amuk soidana sandorakani Laisadasi alda katiga gi mafam amada lotuna lairi Laisadasi malemda karigumba sandoragal badi laisad asidagi miyoiba kanba wagani Amaramda COVID ki laisasu adumak laiki gani tawpadaba COVID ki hidak soidana puthorakani COVID ki hidak asi ekoina iseng haragasu khangnaba isingda tadun leiba nungda paktuna leiba posak asidagi semgani anasu magi reward adu dhaire loinana atopa wafam amana ekoigi art malem ptv asi nataba atopa malem amagi thong hangdorok tuna mafam matuda koiba chatpagi khudong sabasu phanglagani Baba Wenga malim gi maming leiraba Baba Wenga na kumza lisingani kungahumdoi asida tholok payai haramba thaudok sing taru khanglubadagi miyoi kya akiba phaunare maramdi mahna ngasi phawbada tawrongkiba prediction sing ambana loina chongki mahna hingligai matamda kumza lising manga sadesukna mapan phawbada malemda tholok pa yaba thaudok wathok sing matang dasu iduna thambiramki magi prediction gi matuk inda sahi esda miyoi bada bioweapon gi experiment tawragani masida miyoi lakya sigani masigi saitheng India da suphangani haire amarom da sahi asimakta da solar tsunami laktuna malemda paksana mangta pathokani solar tsunami habasi namitagi tholakpa maigi gyasing pokharak padagi tholakpa fatraba posak kudingmak chubo fatraba posak kudingmak posak to pangamba radiation adubani loinana sahi asida alien na malem asida landaragani aliens na landaringai serakta malem asi amambada kupsin thuna legani haire sahi asidagi angang mamana pokpagi mahutta leptoina pokpagi khudong chaba leiragani Nostradamus malemda tholokpa yaba prediction pibada ngasi phawgi manungda khwaidagi hina chumi aina launariba Nostradamus gi lyric les forfides gi matungina anoba sahi kumza lisingani kulgahumdoi asida tholokpa yaba aki tujungba amadi nungaifa amsung anova estimate kya gi matangda yaure Nostradamus gi matungina sahi asida miyoifana mangal lebakta khongta bangam lagani sahi asimakta da Russia amadi Ukraine da songna dipa lana amadi China amasung Taiwan ani ki marakta tholokpa war na maram oiraga malemda ahumsu world war thopagi chang yamna wangna leire global warming gi phibam yamna soksilapna sabagi chang atuki matik hengalagani masina maram oiraga samudragi ising imai khangwang wangkalagani namit ki maisa ka hena sarakpana samudra da leiba thawai panba jiba sing basing thingam dana siragani sahi asida mahausa gi kalda chawna ahongpat laktuna achauba saithing sing piragani haire Sanabagi Pauda Portugal gi Cristiano Ronaldo Saudi Arabian club Al Nassr da sign taunakre Portugal gi superstar Cristiano Ronaldo Manchester United ki contract lauthorakraba matung Saudi Pro League club Al Nassr FC ga sahi animakai contract sign taunakre contract asi ki matungina Ronaldo na Saudi Arabia de ki sahi gi oina euro million $130 tansin bangam lagane Ronaldo sign torokpa asina club asibo thauna hafadana tana aikoigi mai pakna bagi pandamadu phangba ngambaga loinana aikoigi league leibak tunggi hawlagli pan phamasa amasung nupi masa singda no thauna ama piragani Cristiano Ronaldo da Al Nassr FC da yaurokwada aikoina taramna ogli hana Saudi Arabia gi club asina nomaisin numita Twitter da phongdoki tongan balibak singi anoba football league singda sanabagi lambi asigi damak ehakna Kabrang nangai tu nelairi hana hanagi Manchester United, Real Madrid amasung Juventus ki sanaroi Cristiano Ronaldo na phangdoki. Ronaldo na dangna sign tu na yaw kraba Al Nassr na Saudi Arabia League title mapalaw ngam krabani. Makoy na aroy po na tournament asigi title lisingani talaga mapandalaw ki. Masai sahi kuntra ka darit suraba Cristiano Ronaldo mamang sahi da seri egi
Saint Juventus tagi English Premier League club Manchester United da sahi ani ki contract sign tawna ki bane. Season na mai fakna loisin khraba matung Ballon d'Or award mangarak winner oikraba Ronaldo ga Manchester United ki anova boss Erik ten Hag ka mat khena rakhi. Season na sigi manung da makhoi ni ki marakta makhatana mat manarakta bagi wafamasi miyamna khangna rakhi. Cristiano Ronaldo Tottenham Hotspur ga sana kiba maesta substitute oina sangnanaba haibada yadabadagi suspend tawkhibani Portugal gi Cristiano Ronaldo na Qatar World Cup sanaringida Manchester United ki contract asi terminate tawkhibani. Ronaldo gi Qatar World Cup ki campaign asi penalty da sumnagi goal ama chalaga loisan ki mana tournament asi ki knockout da goal ama ta chanbangam ki de Portugal gi Qatar FIFA World Cup ki campaign asi Morocco gi makuta Qatar final da maithi da loisan ki Portugal gi Qatar FIFA World Cup ki campaign asi Morocco gi makuta Qatar quarter final da maithi da loisan ki Portugal forward Cristiano Ronaldo na Manchester United ahanba strength match sani marfutra ni thoi sana bada punna goal sama ka taraga ni fan chanbangam ki aduga ni suba strength na match jangkhai ga mari sana bada punna goal kunga tare chanbangam ki bane Ronaldo na Champions League title lisingani ni fan lisingani taraga mari lisingani taraga taruk lisingani taraga taret lisingani taraga ni fan mangarak lauke mana Juventus ta sana dingai da Italian League title anirak Real Madrid ta leading da title anirak aduga United ta sana dingai da title ahum lau bangam ke migi ko ki saru tumba mari yawba package airport da fangle Mexico gi airport mada migi ko ki saru tumba mari yawba package sama thengna kre migi ko ki saru tumba yawba package ado Korean United States ta thakina pa oirami haina iraitamment da mafamadu gi authorities na phangdokre mai thangba Mexico da leiba Querétaro Intercontinental Airport ta cardboard box amagi manungda aluminium foil amana kyomsilaga skull singado funky ananastan gata gi thol ki statement aman haike mi makok yawba package adu leiba gasigi khwaidagi hena hingsa thokpa mafam singi manungdagi am oriba nongsuk thangba samudra mapan state Mesoamerican dagi tharakhibani amasung South Carolina gi mining da leiba address amada thaki gadabani ana statement adun haike miyubagi koki saruk tumba singado thana bagi wakhalot natragana madugi masak sahi gi matang da national card makhataba marik sumba warol pikide mi gi haksang gi saruk sing tha bhai basi health authority amadagi akanaba permit apa mathau tai thaudoga sida madugi permit ado yaude CBI na lebaka sigi mafam marhutra mathoida are chadagre medical council for medical graduate ki asaba certificate sinaduna registration tarumba case kamari inana CBI na India ki mafam marhutra mathoida thibahumba ki thabak chadagre CBI na English singani kungani thoi ki December kunga mathoida State Medical Council amasung MCI ki masak khangdaba public servant for medical graduate humputra humdoi amasung atai public servant larai misi ki matakta National Board of Examination in Medical Sciences lawwa foreign medical graduate examination pass tawbagi asaba certificate sinaduna state kia gi for medical graduate kia medical council da registration tawbagi thamatakta case amalawkhat ki India ki tongan ba state sing dagi for medical graduate humputra humtoina tangai fadaba qualifying examination nadu pass tawdana asaba certificate sinaduna medical council da register tawkhri an maral siri asaba certificate sinaduna council da register tawkhraba candidate sing aduna lebak sin bathungna medical predicts tawwa natagna hostel kya da mafam chaba post thabak tawba yawre haire case asiga mari lenana Central Bureau of Investigation Manipur Guwahati test for Sikkim yawna lebak asige City marfutra mathoida thiba umpagi thabak sataduna case asiga mari leinaba se sang FMG examination gi asaba pass certificate kya supagat pagam ke CBI na lokor kiba case asiga mari leidana investigation agency asina makhatana investigation chathare aroibeda content sing asigi markui ba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama pathaga jari channel asina tomda kanarabadi subscribe tobi business subscribe tobi ramoloinana like and share to busu kawi kanuk namakpo amukhanna thaga jari